ꯑꯁꯨꯝꯅ ꯅꯣꯡꯃ ꯁꯨꯔꯦꯁꯀꯤ ꯃꯃꯥꯟꯅꯕ ꯈꯔ ꯁꯨꯔꯦꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯈꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯁꯨꯔꯦꯁꯇ ꯊꯪꯅꯕ ꯈꯨꯜꯗ ꯖꯒꯣꯏ ꯏꯁꯩ ꯇꯧꯏ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯁꯨꯔꯦꯁꯇꯤ ꯈꯨꯜꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡ ꯑꯔꯥꯛ ꯃꯍꯥꯛ ꯆꯠꯅꯤꯡꯉꯝꯈꯤꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯚꯥꯏ, ꯅꯈꯣꯏ ꯍꯟꯗꯛ ꯃꯔꯛ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯦ ꯅꯣꯏ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯥ? ꯌꯥꯔꯗꯤ ꯑꯩꯈꯣই ꯄꯨꯟꯅ ꯃꯇꯝ ꯈꯔꯗꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡ ꯑꯔꯥꯛꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯍꯣꯠꯅꯁꯤ" ꯍꯥꯏꯔꯝꯈꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯃꯨꯛ, "ꯚꯥꯏ ꯁꯨꯔꯦꯁ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯨ ꯚꯥꯏ, ꯉꯁꯤ ꯈꯛꯇꯗꯤ ꯑꯩꯈꯣই ꯄꯨꯟꯅ ꯖꯒꯣꯏ ꯏꯁꯩ ꯌꯦꯡꯕꯗꯣ ꯆꯠꯂꯨꯔꯁꯤ" ꯍꯥꯏꯔꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯔꯦꯁꯀꯤ ꯃꯄꯥꯁꯨ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯖꯒꯣꯏ ꯏꯁꯩ ꯌꯦꯡꯕ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨ ꯃꯗꯨ ꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯌꯦꯡꯉꯨ, ꯈꯨꯜꯁꯤꯗ ꯀꯅꯥꯅꯕꯨ ꯁꯥꯟꯅꯔꯤꯕꯅꯣ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯃꯤꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯈꯨꯜꯁꯤꯒꯤ ꯃꯤ ꯐꯥꯎ ꯊꯋꯥꯏ ꯂꯥꯟꯕ ꯌꯥꯎꯅꯔꯕꯅꯤ꯫ ꯏꯆꯥꯁꯥ, ꯏꯄꯥ ꯄꯥꯝꯗꯦꯀꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨ" ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯨꯔꯦꯁꯀꯤ ꯃꯄꯥꯗꯨ ꯆꯪꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯨꯔꯦꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯨꯔꯦꯁꯇ, "ꯚꯥꯏ ꯁꯨꯔꯦꯁ, ꯅꯈꯣꯏ ꯄꯥꯕꯅ ꯍꯥꯏꯔꯝꯃꯤꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯣ ꯚꯥꯏ, ꯅꯪꯗꯤ ꯂꯩꯍꯧꯔꯣ, ꯑꯩꯈꯣꯏ ꯉꯁꯤ ꯈꯛꯇꯗꯤ ꯌꯦꯡꯉꯨꯔꯒꯦ, ꯑꯗꯨꯒ ꯃꯊꯪꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯑꯔꯣꯏ" ꯍꯥꯏꯔꯝꯈꯤ꯫ ꯁꯨꯔꯦꯁꯁꯨ, "ꯍꯣꯏ ꯚꯥꯏ, ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯄ ꯌꯥꯎꯔꯔꯣꯏꯒꯦ, ꯑꯗꯣ ꯅꯈꯣꯏ ꯁꯥꯎꯅꯨꯀꯣ" ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯔꯦꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯁꯨꯔꯦꯁꯄꯨ ꯌꯥꯎꯗꯅ ꯃꯈꯣꯏ ꯖꯒꯣꯏ ꯏꯁꯩ ꯑꯗꯨ ꯌꯦꯡꯕ ꯆꯠꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯖꯒꯣꯏ ꯏꯁꯩ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯝꯈꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯍꯧꯅꯗꯨꯅ ꯌꯨꯝꯂꯣꯝꯗ ꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯨꯔꯦꯁꯀꯤ ꯃꯃꯥꯟꯅꯕ ꯕꯨꯊꯣꯏ ꯀꯧꯕ ꯑꯃ ꯌꯥꯎꯔꯝꯈꯤ꯫ ꯕꯨꯊꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯑꯇꯩꯁꯤꯡꯗꯨꯗ, "ꯃꯇꯥꯎ ꯃꯌꯥꯝ, ꯑꯩ ꯃꯄꯥꯟ ꯑꯃꯨꯛꯇ ꯊꯣꯔꯛꯈꯤꯒꯦ, ꯅꯈꯣꯏ ꯇꯞꯅ ꯇꯞꯅ ꯆꯠꯂꯝꯃꯣ" ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯕꯨꯊꯣꯏ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯨꯊꯣꯏ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯨꯊꯣꯏꯅ ꯅꯨꯄꯤ ꯑꯃ ꯇꯨꯔꯦꯟ ꯃꯄꯥꯟꯂꯣꯝꯗ ꯆꯠꯈꯤꯕ ꯑꯃ ꯎꯔꯝꯈꯤ꯫ ꯕꯨꯊꯣꯏꯁꯨ ꯈꯨꯜꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯈꯪꯕꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯗꯨꯅ ꯃꯃꯥꯟꯅꯕ ꯑꯇꯩꯁꯤꯡꯗꯨꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯇꯩꯁꯤꯡꯗꯨꯁꯨ ꯕꯨꯊꯣꯏꯅ ꯇꯝꯂꯤꯕ ꯋꯥꯔꯤ ꯑꯗꯨ ꯊꯥꯖꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯈꯤ, "ꯃꯇꯥꯎꯁꯤꯡ, ꯑꯩꯈꯣꯏꯕꯨ ꯕꯨꯊꯣꯏꯅ ꯎꯍꯧꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ, ꯃꯤꯔ ꯂꯥꯏꯔ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯎꯁꯤꯔꯥ" ꯍꯥꯏꯅꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯄꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯈꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯉꯁꯥꯏ ꯕꯨꯊꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯑꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯃꯐꯝꯗꯨꯗ ꯀꯨꯌꯦꯡ ꯀꯨꯌꯦꯡ ꯌꯦꯡꯅꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯕꯒꯤ ꯈꯨꯗꯝ ꯐꯪꯗꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯦꯞꯄꯤꯕ ꯇꯨꯔꯦꯜꯗꯨꯒꯤ ꯋꯥꯡꯃꯗ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯆꯠꯂꯒ ꯂꯩꯕ ꯎꯔꯝꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯁꯨꯔꯦꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯈꯤ, "ꯃꯇꯥꯎꯁꯤꯡ, ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯔꯨꯞ ꯁꯨꯔꯦꯁꯀ ꯈꯪꯅꯕꯤ ꯊꯥꯗꯣꯏꯗꯣ ꯅꯠꯇ꯭ꯔꯣ" ꯍꯥꯏꯅ꯫ ꯈꯔ ꯑꯃꯅ ꯑꯃꯨꯛ, "ꯑꯣꯏꯔꯝꯃꯣꯏꯗ ꯚꯥꯏ, ꯊꯥꯗꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡ ꯑꯔꯥꯛꯇ ꯆꯠꯀꯗꯕ ꯅꯨꯄꯤ ꯅꯠꯇꯦ" ꯍꯥꯏꯔꯝꯈꯤ꯫
Asumna makoy masen nupi adugi manakta tapna tapna changsalamki lumduna. Adubu ikhang khangawdana nupi adudi mami samiyoy tawduna mafamdudagi mangkhirami. Madudagidi makoy pungaknaki. Aduga asumna hairaki, mataw mayam, khulsigi miyoysingna hainariba wafamsing asi achumbani. Yeng ngasigi thawdok asi nang ai tarak-taraktang chatpada thawdok asi thengnaba oiramadi akhoi khudongthiba soidana nanggani. Adubu akhoi yambanina ngasidi mahakna karisu tawba ngamdaba oiramba yai. Yaradi akhoi pumba matam kharadi numidangse yumdagi mapan thoktabana pharani hainaramki. Asumna nongalaga makoy masen amuk pulamki. Surassu yaurumki. Surasna mamanabasingduda, matawsing nakoy ngarang jagoy isay yengubadubu nungairapro kamdawge hangamki. Madudagidi buthoyna asumna khumamki. As bai Suras, nangga nakoy pabagana chatlunu haibado chatlamdabana phai akhoisu. Ngarangdi akhoi mayam kaino aki-ikiba mayam ama thengnarakduna yumda hale hairamki. Surasna nongphet tawraga asumna hairaki. To aina haidra chakanu haina nakoy yamna chaningmaleba haiduna. Madudagidi buthoyna amu asumna hairaki. Bai Suras, ngarangi warise nangondadi tamdi tamningdabani. Ado bai khoi hairaki. Ngarang akhoina jagoy isay yengba halakpada nupi ama khoigi turel asigi manakta chatlamba uramki. Aduga nupi adu ikhang khangawdana amuk pangki. Bai Suras, maduda chathawriba nupi adu thadoygi sawong sadaga haifet mani akhoi mayamna sum ubada. Ado bai akhoi nupi adu thadoyni haibamakti natti. Ngarangi numit adu nangsu yauramadi thawdok adu bai nang pungakngakani hairamki. Surasna mamanabasinggi wa adu tabada amuk henna noklamki. Aduga asumna hairamki. Nakoy mayamse ngarang aina chatpa yahawdabaduda nakoy pulap manaraga aingonda sanaba mansilay. Yare to ataningdra warido. Hayengkhaydi chatluranu nakoy hairamki. Surasna adumna harakpududagidi mamanabasingdusu makoy masin munna yengnaduna wafam adu anirak suna panaramkide. Madudagidi mamanabasingdusu Surasta, bai Suras, nangsu lehawro akoisu hankrage haiduna hanaramki. Adubu buthoydi numit aduda ukiba thengnarakhiba nupi adugi safamdo magi mamita adum uduna leiramki. Noma ahing ama buthoygi manglanda makoyna thengnarakhiba nupi adu laktuna asumna hairamki. Nakoy mayam aina amamamta oina thawai soidana lawgani haiduna akiba amagi mawongda kanna noklamaga mangkhirami. Buthoy mikap kangthokdoki. Aduga mahak ngaihak wakhal tawramki. Karino ngasigi manglana sibo aina wakhal pakhanda khanjanbasida tawribajara madugi oirambasu yai. Si haiduna buthoy masagi akiba wakhalonbu masana phathajaramki. Madudagidi matam khara leiraba matungda Suraski mamanaba Dinesh kauba ama nongma mahak mamagi mapamlomda mahaki mamtona Imphalda thabak amagi chatminaramki. Duga Dineshki mayumga mahaki mamagi mapamga pulap lapnaba oiramdi. Asumna Dinesh mahaki mamtonga halaaba matungda mahaki mamtona Dineshta asumna hairamki. Ibungo numidang wairamsu wasilae nanena chak thongkhrabani chak charaga nang mamton thinbirage hairamki. Dineshna amuk asumna hairamki.
ꯃꯥꯝꯇꯣꯟ, ꯌꯥꯔꯅꯤ ꯑꯩ ꯆꯥꯛꯇꯤ ꯆꯥꯔꯔꯣꯏ. ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯈꯣꯏ ꯈꯨꯜꯗꯣ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯦ ꯃꯤ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯅꯗ꯭ꯔꯦ. ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕ ꯌꯥꯎꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯤꯈꯩꯁꯦ ꯀꯤꯅꯗꯨꯅ. ꯑꯗꯨ ꯃꯥꯝꯇꯣꯟ, ꯑꯩ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯝꯈꯤ. ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯥꯝꯇꯣꯟꯅ ꯑꯃꯨꯛ, ꯍꯦꯔ ꯏꯕꯣ, ꯅꯨꯄꯥꯅꯕꯨ ꯗꯨꯛ ꯀꯤꯒꯟꯕ. ꯅꯪ ꯃꯥꯝꯇꯣꯟ, ꯅꯪ ꯌꯨꯝ ꯐꯥꯎ ꯊꯤꯟꯕꯤꯗꯣꯏꯅꯤ. ꯆꯥꯛꯀ ꯆꯥꯔꯒ ꯐꯖꯅ ꯍꯜꯂꯣ ꯍꯥꯏꯔꯝꯈꯤ. ꯗꯤꯅꯦꯁ ꯃꯍꯥꯛꯀꯤ ꯃꯥꯝꯇꯣꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯉꯥꯏ ꯐꯗꯅ ꯃꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯝꯈꯤ. ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯕ ꯃꯇꯨꯡꯗ ꯗꯤꯅꯦꯁ ꯃꯍꯥꯛꯀꯤ ꯃꯥꯝꯇꯣꯟꯗ ꯊꯤꯟꯕꯤꯔꯣ ꯍꯥꯏꯔꯝꯈꯤ. ꯑꯗꯨꯕꯨ ꯗꯤꯅꯦꯁꯀꯤ ꯃꯥꯝꯇꯣꯟ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯈꯤ. ꯑꯗꯨꯒ ꯗꯤꯅꯦꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯦ ꯏꯕꯣ, ꯅꯪꯗꯤ ꯆꯥꯛ ꯇꯣꯛꯑꯕ꯭ꯔꯥ? ꯅꯅꯦꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ. ꯅꯪ ꯃꯥꯝꯇꯣꯟꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯗꯕꯅꯤ ꯍꯥꯏꯔꯝꯈꯤ. ꯗꯤꯅꯦꯁꯇꯤ ꯃꯍꯥꯛꯀꯤ ꯃꯥꯝꯇꯣꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯈꯤ, ꯑꯁ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯄ ꯗꯁꯥ ꯑꯃ ꯇꯥꯔꯦꯗꯣ ꯑꯩꯗꯤ. ꯉꯜꯂꯤꯉꯩꯗ ꯌꯨꯝ ꯆꯠꯍꯧꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯆꯠꯍꯧꯗꯕ. ꯑꯩꯗꯤ ꯀꯝꯗꯧꯅꯤ? ꯐꯔꯦ, ꯃꯥꯝꯇꯣꯟꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ. ꯑꯗꯨꯒ ꯊꯦꯝꯃꯒ ꯆꯥꯛ ꯄꯤꯖꯊꯣꯛꯑꯒ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯍꯜꯂꯒꯦ. ꯑꯁꯨꯝꯅ ꯈꯜꯂꯝꯈꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯤꯅꯦꯁ ꯃꯍꯥꯛꯀꯤ ꯃꯥꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯊꯤꯟꯕꯤꯔꯣ ꯍꯥꯏꯔꯝꯈꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯝꯇꯣꯟꯗꯤ ꯌꯨ ꯌꯥꯝꯅ ꯉꯥꯎꯔꯝꯈꯤ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯦ ꯗꯤꯅꯦꯁ, ꯅꯪ ꯉꯁꯤꯗꯤ ꯍꯟꯈ꯭ꯔꯅꯨ. ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯣ. ꯅꯪ ꯃꯥꯝꯇꯣꯟ ꯍꯤꯗꯥꯛ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ. ꯅꯪꯕꯨ ꯊꯤꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯈꯤ. ꯗꯤꯅꯦꯁꯇꯤ ꯃꯍꯥꯛꯀꯤ ꯃꯥꯝꯇꯣꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯁꯥꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯂꯝꯈꯤꯗꯦ. ꯃꯍꯥꯛ ꯑꯍꯤꯡ ꯂꯦꯛꯄꯅ ꯐꯔꯅꯤ ꯈꯜꯂꯝꯈꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯤꯅꯦꯁ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯝꯈꯤ. ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯝꯈꯤ. ꯃꯗꯨꯗꯒꯤ ꯗꯤꯅꯦꯁꯅ ꯑꯁꯨꯝꯅ ꯈꯜꯂꯝꯈꯤ, ꯍꯩꯁ, ꯄꯨꯡꯁꯨ 9ꯃꯨꯛꯇ ꯇꯥꯔꯤ. ꯌꯥꯝꯅ ꯊꯦꯡꯕꯗꯤ ꯑꯣꯏꯗ꯭ꯔꯤ. ꯑꯩꯅ ꯁꯤꯗꯒꯤ ꯌꯨꯝꯗ ꯍꯟꯕꯗ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗꯤ ꯑꯣꯏꯅꯤ. ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯦꯗ, ꯏꯅꯦ, ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯝꯈꯤ. ꯃꯍꯥꯛꯀꯤ ꯃꯅꯦꯅ, ꯏꯕꯨꯡꯉꯣ, ꯊꯦꯡꯁꯨ ꯊꯦꯡꯉꯦ, ꯉꯁꯤꯗꯤ ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯣ ꯍꯥꯏꯔꯝꯈꯤ. ꯗꯤꯅꯦꯁ ꯃꯅꯦꯒꯤ ꯋꯥꯗꯨ ꯀꯌꯥ ꯇꯥꯗꯅ, ꯏꯅꯦ, ꯑꯩ ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯦ, ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯇꯕꯨ ꯌꯧꯔꯗꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯄꯥꯝꯗꯒꯤ ꯊꯣꯛꯄ ꯍꯧꯔꯝꯈꯤ. ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯤꯅꯦꯁꯅ ꯆꯠꯂꯤꯕ ꯂꯝꯕꯦꯟꯗꯨꯒꯤ ꯃꯌꯥꯏꯗ ꯑꯃꯨꯕ ꯑꯃ ꯁꯠ ꯂꯥꯎꯅ ꯂꯥꯜꯂꯒ ꯆꯠꯈꯤꯔꯝꯃꯤ. ꯗꯤꯅꯦꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯝꯈꯤ. ꯑꯗꯨꯒ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯉꯝꯈꯤ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯗꯨꯅ. ꯑꯗꯨꯕꯨ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯈꯛ ꯑꯣꯏꯔꯝꯈꯤ. ꯍꯧꯗꯣꯡ ꯑꯗꯨꯅ ꯗꯤꯅꯦꯁꯇ ꯃꯨꯟꯅ ꯌꯦꯡꯉꯝꯈꯤ. ꯗꯤꯅꯦꯁ ꯍꯧꯗꯣꯡ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯩꯅꯔꯝꯈꯤꯗꯦ. ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯈꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯍꯥꯛꯅ ꯂꯥꯛꯏꯕ ꯂꯝꯕꯦꯟꯗꯨꯒꯤ ꯃꯇꯥꯏꯋꯥꯏꯗ ꯍꯧꯕ ꯎ ꯄꯥꯝꯕꯤꯁꯤꯡꯗꯨꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯀꯟꯅ ꯅꯤꯛꯂꯛꯈꯤ. ꯃꯗꯨꯗꯒꯤꯗꯤ ꯗꯤꯅꯦꯁꯅ ꯑꯁꯨꯝꯅ ꯈꯜꯂꯝꯈꯤ, ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ? ꯅꯨꯡꯁꯤꯠꯁꯨ ꯑꯃꯠꯇ ꯁꯤꯠꯇꯦ, ꯑꯗꯨꯒ ꯎ ꯄꯥꯝꯕꯤ ꯃꯁꯥꯁꯤꯡꯁꯤꯅ ꯀꯟꯅ ꯅꯣꯝꯂꯤꯕꯁꯤꯕꯨ? ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯗꯗꯤ ꯌꯧꯍꯟꯕꯤꯌꯨ, ꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯆꯦꯜꯂꯛꯈꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯝꯈꯤ. ꯃꯗꯨ ꯎꯕꯗ ꯗꯤꯅꯦꯁ ꯀꯤꯕ ꯈꯔ ꯐꯔꯝꯈꯤ. ꯑꯗꯨꯒ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯏꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯃꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯊꯣꯏꯕ ꯀꯧꯕ ꯑꯍꯜ ꯑꯃꯈꯛ ꯑꯣꯏꯔꯝꯈꯤ. ꯗꯤꯅꯦꯁ ꯌꯥꯝꯅ ꯊꯨꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯏꯕ ꯑꯍꯜ ꯑꯗꯨꯕꯨ ꯈꯥꯝꯃꯝꯈꯤ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯇꯥꯊꯣꯏꯕ, ꯅꯅꯥꯎ ꯇꯥꯊꯣꯏꯕ ꯍꯣꯏꯒꯤ ꯌꯨꯝ ꯃꯄꯥ ꯐꯥꯎꯗ ꯌꯥꯎꯖꯍꯧꯒꯦ. ꯁꯥꯏꯀꯜꯗꯣ ꯅꯅꯥꯎ ꯊꯧꯖꯔꯛꯀꯦ. ꯇꯥꯊꯣꯏꯕ ꯇꯣꯡꯕꯤꯔꯛꯑꯣ ꯍꯥꯏꯔꯝꯈꯤ. ꯊꯣꯏꯕ ꯀꯧꯕ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ, ꯑꯦ ꯗꯤꯅꯦꯁ, ꯅꯪ ꯑꯣꯏꯔꯦ. ꯅꯌꯥꯝꯕꯗꯤ ꯀꯤꯕꯨ ꯀꯤꯔꯨꯔꯦ. ꯂꯝꯕꯦꯟꯁꯤꯗ ꯃꯤꯒ ꯑꯃꯠꯇ ꯎꯗꯕꯗꯨꯗ ꯅꯪꯅꯒ ꯈꯥꯝꯃꯛꯄꯗꯨꯗ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ? ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯋꯥꯔꯤꯁꯦ ꯅꯪꯁꯨ ꯇꯥꯔꯝꯃꯅꯤꯗ. ꯁꯦ,
ꯊꯧꯔꯛ